ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ ꯑꯦꯟꯕꯦꯁꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯛꯂꯣꯟꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯌꯥꯏꯈꯣꯝꯕ ꯁꯝꯆꯦꯠ ꯁꯥꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝ ꯃꯈꯣꯏ ꯅꯤꯄꯥ ꯅꯍꯥ ꯑꯍꯨꯝ ꯑꯃꯒ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯤꯄꯥ ꯑꯃꯒ ꯃꯈꯣꯏ ꯃꯔꯤ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯁꯤ ꯑꯃꯗ ꯂꯩꯔꯤ ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯅ ꯃꯈꯣꯏ ꯃꯁꯦꯜ ꯅꯣꯛ ꯅꯣꯛꯇꯨꯅ ꯏꯁꯩꯕꯨ ꯁꯛꯄꯋꯣ ꯖꯒꯣꯏꯕꯨ ꯁꯥꯕꯋꯣ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯤꯄꯥ ꯑꯗꯨ ꯃꯄꯥꯜ ꯊꯣꯛꯅꯤꯡꯂꯦ ꯍꯥꯏꯗꯅ ꯃꯁꯥꯗꯣ ꯍꯥꯏꯔꯤ ꯍꯥꯏ ꯁꯥꯕ ꯂꯣꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯝꯃꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯏꯁꯩ ꯉꯥꯡꯗꯨꯅ ꯂꯥꯛꯂꯒ ꯃꯁꯤ ꯃꯔꯨꯝ ꯑꯃꯗ ꯃꯄꯥꯜ ꯊꯣꯛꯁꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯅꯤꯄꯥ ꯑꯗꯨꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯅꯤꯄꯤ ꯑꯃꯅ ꯅꯤꯡꯉꯝꯗꯅ ꯍꯤꯛꯅ ꯆꯤꯡꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ ꯅꯤꯄꯥ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯀꯔꯤꯅꯣ ꯈꯪꯕ ꯉꯝꯗꯕ ꯃꯤꯒꯤ ꯁꯑꯣꯡ ꯁꯕꯥꯟꯁꯨ ꯃꯥꯟꯕꯒꯨꯝ ꯇꯧ ꯃꯨꯁꯤꯟ ꯃꯨꯔꯕ ꯑꯃ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯅꯤꯄꯥ ꯑꯗꯨꯁꯨ ꯃꯈꯣꯡꯗꯣ ꯍꯥꯏꯔꯤ ꯀꯅꯥꯅꯣ ꯗꯨꯗ ꯂꯩꯔꯤꯕꯗꯣ ꯁꯨꯝꯅ ꯃꯆꯤꯜꯗ ꯉꯥꯡꯗꯨꯅ ꯃꯨꯁꯤꯟ ꯃꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯣ ꯐꯠ ꯂꯥꯎꯅ ꯊꯥꯟꯁꯤꯜꯂꯤ ꯎꯔꯤ ꯃꯨꯔꯕ ꯁꯝꯂꯥꯡ ꯁꯥꯡꯂꯕꯗꯣ ꯏꯁꯥꯏ ꯆꯥꯏꯅ ꯆꯥꯏꯊꯣꯛꯇꯨꯅ ꯃꯈꯨꯗ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯅꯤꯄꯤ ꯑꯃꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯅꯤꯄꯥꯗꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯅꯤꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕꯅꯣ ꯁꯨꯝꯅ ꯍꯪꯂꯝ ꯅꯤꯄꯤꯗꯣ ꯅꯤꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯂꯝꯗꯦ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩ ꯅꯤꯄꯥꯗꯨꯅ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯈꯨꯝꯃꯨꯅꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯁꯨꯝꯅ ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯪꯂꯝ ꯅꯤꯄꯤꯗꯨꯁꯨ ꯅꯤꯄꯥꯗꯨꯅ ꯍꯪꯂꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯨꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯤꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯅꯔꯣꯜ ꯊꯣꯛꯇꯕ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯤ ꯍꯪꯂꯤꯕꯁꯤ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯣꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯅꯍꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯅꯤꯄꯥ ꯑꯃꯅ ꯏꯇꯥꯎ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣꯅꯦ ꯇꯥ ꯆꯥꯎꯔꯦꯜꯗꯣ ꯃꯄꯥꯜ ꯊꯣꯛꯄ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯁꯨꯝꯅ ꯍꯪꯅꯔꯛꯂꯝꯃꯤ ꯅꯤꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯁ ꯃꯥꯗꯣ ꯍꯤꯗꯥꯛꯀ ꯉꯥꯎꯔꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯌꯨꯡꯂꯒ ꯂꯩꯈ꯭ꯔꯖꯥꯠꯂꯣ ꯑꯃꯗꯨꯅ ꯑꯃꯨꯛ ꯑꯁ ꯅꯣꯏꯁꯨ ꯋꯥꯔꯤꯗ ꯇꯧ ꯂꯩꯅꯔꯗꯅ ꯂꯥꯛꯑꯣ ꯇꯥ ꯆꯥꯎꯔꯦꯜꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯊꯛ ꯑꯗꯣꯝꯗ ꯀꯥꯈꯠꯂꯛꯄꯗ ꯆꯥꯎꯔꯦꯜ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯗꯨ ꯆꯥꯎꯔꯦꯜꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯅꯍꯥ ꯑꯍꯨꯝ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ ꯆꯥꯎꯔꯦꯜꯅ ꯏꯅꯥꯎꯁꯥ ꯁꯤꯗ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯦ ꯃꯥꯅ ꯑꯩꯒꯤ ꯈꯧꯔꯤ ꯁꯤꯃꯦꯜꯂꯛꯂꯤꯕꯅꯤ ꯁꯨꯝꯅ ꯍꯥꯏꯔꯤ ꯅꯍꯥ ꯑꯃꯅ ꯅꯣꯛꯂꯗꯨꯅ ꯀꯩꯅꯣ ꯇꯥ ꯆꯥꯎꯔꯦꯜ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯩ ꯚꯨꯠꯅꯣ ꯆꯥꯎꯔꯦꯜꯅ ꯔꯥꯀꯦꯁ ꯅꯌꯥꯝꯕꯒꯤ ꯋꯥꯁꯦ ꯊꯥꯖꯧꯅꯤ ꯍꯧꯖꯤꯛꯇ ꯚꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯅꯌꯥꯝꯕ ꯑꯩꯒꯤ ꯉꯛꯁꯝꯁꯤ ꯃꯦꯠꯇꯨꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯛꯂꯤꯕꯅꯤꯅꯦ ꯔꯥꯀꯦꯁꯅ ꯑꯁ ꯚꯨꯠꯀ ꯂꯣꯏꯅ ꯃꯀꯣꯛꯇꯨꯗ ꯀꯥꯞꯊꯠꯀꯦꯁꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯅꯤꯄꯥ ꯅꯍꯥ ꯑꯅꯤ ꯑꯗꯨꯅ ꯌꯦꯡꯂꯗꯨꯅ ꯖꯦꯀꯤ ꯄ꯭ꯔꯕꯤꯟ ꯅꯣꯏ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯚꯨꯠ ꯐꯨꯔꯨꯁꯤ ꯂꯥꯛꯑꯣ ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯅ ꯖꯦꯀꯤ ꯑꯃꯗꯤ ꯄ꯭ꯔꯕꯤꯟꯁꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗꯒꯤ ꯌꯣꯠꯆꯩ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯖꯦꯀꯤꯅ ꯇꯥ ꯆꯥꯎꯔꯦꯜ ꯅꯅꯥꯎ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯉꯁꯤꯗꯤ ꯚꯨꯠꯀ ꯂꯣꯏꯅ ꯍꯥꯠꯂꯗꯧꯅꯤ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄ꯭ꯔꯕꯤꯟꯅ ꯑꯃꯨꯛ ꯇꯥ ꯆꯥꯎꯔꯦꯜ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯕꯗꯨ ꯀꯗꯥꯏꯗꯅꯣ ꯆꯥꯎꯔꯦꯜꯅ ꯏꯅꯥꯎꯁꯥ ꯅꯣꯏꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣꯅꯤ ꯅꯌꯥꯝꯕꯒꯤ ꯋꯥꯁꯦ ꯊꯥꯖꯧ ꯑꯩꯈꯣꯏꯅ ꯚꯨꯠꯇꯨꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏꯅꯤ ꯑꯗꯨꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯧꯔꯁꯤ ꯂꯥꯛꯂꯣ ꯔꯥꯀꯦꯁꯅ ꯑꯁ ꯇꯥ ꯆꯥꯎꯔꯦꯜ ꯅꯪꯁꯤꯗꯤ ꯅꯨꯄꯤ ꯃꯥꯟꯈ꯭ꯔꯦꯍꯦ ꯀꯩꯗꯧꯈꯤꯗꯣꯏꯅꯣ ꯀꯩꯗꯧꯕꯒꯤ ꯆꯦꯟꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯚꯨꯠ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯐꯥꯔꯒ ꯍꯥꯠꯂꯅꯤ ꯉꯁꯤꯗꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯁꯤꯡꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯀꯤꯔꯗꯨꯅ ꯏꯅꯥꯎꯁꯥ ꯅꯣꯏꯕꯨ ꯅꯌꯥꯝꯕꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯎꯅꯦ
Jackie na ta saurel sida kapliba sinatro nana wai khoi leiri kai gi ta saurel na ki doino ai khoi tawe si haiduna ma khoi au pulap hauna duna mathak adom de kakhat khira saurel de ki bana laiba ngamlak tarduna masado thak thak niklada mafam adu de gi thokiduna magi gari adu thauduna mayum tamna chatkhira adubu Jackie Pravin namadi Rakesti nisadu gi mayaina lai oigera but oigera makhoi na hatkani khanduna lehauri Rakesh Jackie amadi Pravin makhoi ahum shu shaba loidriba sauraba building adugi ka khuding da sang but koi thi thaksin chasin khibadugi mayaina masil da shu but nang tholo o natik leira de ai khoi gi mang de lepu law shumna kan sulaura adumna shum law dun lakpada Jackie gi matung adumda miyama fat lawna yam thuna sathiram Jackie mamai do fat lawna lai thok tuna yenglak padadi amuk matung adom de kana shu leiramthri kaino hananu ni itaw ro shum matung on thok tuna ka do koini yeng na kauram adubu Jackie na hanjin kausera basu kana shu khomlakti ka do da mana tana kana shu leiramthri Jackie do nisado khara halaklaba mali khara ki yabari poklakli tapna Jackie mamai do on thok tuna shatlage tawra kamatamda haudong mushin movie ama fallo na songthare Jackie su ikhang na hoima but ashum na lawi Jackie na khangbada haudong adu su yawrabani amuktang meo haidana haigatna khongamlaga haudong mushin movie do kahadu dagi senkira Jackie su amuktang chor tapna sang hontokladuna hissiramida haudong ni asai di mihuga silai bakta hullurabani ashum na masilda chonuna hallagi haidan mamai du lai thorapadadi Jackie masado lengbo otpa ngamdana thak nikladuna laikhiram Jackie mitmang maktada mamai du tangkhai ma ikai aduna masado maina sakhibagumna karum tawrabi tamchirabi sakpam purabi nipiyam leptuna leiram Jackie kina ni piya do de yengduna lairingaida ikhang khangawdana ni piya duna akiba fanglaba shaptra amada kanna laurai Jackie su ima haina amuktang kanna lauram laga tikhattana maikai shalai khangna senkiram Jackie na laukibagi makhola da taraduna Pravin namadi Rakesh makhoi animak Jackie wo kawduna mathak thangba mathol ahum shobaduda kakhalaklam Somdana Jackie di kiraba sakpam purabi ni piyaduna mabu tanarakpadada matung hanna yengduna ashum selakpada sauraba building adugi wall khadriba mapadumda senselakpana wanglaba mathol ahum madudagi laimaila tarakpada pilar mathakta phaktokduna thamba yosei mathak aduda tasinduna Jackie mathabak yosei aduna phaureng lengduna mathwai thakirami Rakesh amadi Pravin makhoi anisu Jackie bu kawduna sumlakpada Jackie na building mathak adudagi taaduna yosai de lengsinduna yamna tamthina siraga leiramlibadu ani adu adumna Jackie na tamthina siramraga leirambadu obada nisaga pungan hankiram ngasai gi thauna fana law khonglambadu hausikti kibana masado thak niglakli Rakesh na Pravin itawai khoyani mafam si thadokna thuna sirautrabadi yararoi ashumna kina hairaglam Pravin chu aduna parani taw ashumna makhoyani building dudagi kumtharakli akiba fanglabini piyamana kapalawgi makholtana building adu su pungin nilam Rakesh amadi Pravin chu kina building adudagi senthoraktuna makoi gari adu thawduna yangna chatkiram Akiba sakpam purabi ni piyadasu kanna lauduna mathamoi sakna leija horam ashumna ahinga do masu haukri mathangi namittani ayuk angan baduda Priyanka mikap thoraklami Priyanka sunok fe tauduna nungaina tongkhun tanjaribi masanupi thadoigi marai bakta nungsina supiramlaga washroom maduda masamu ado sentoknaba tawrapada Mana siliba sanado oirom thangbodo yawromdre Priyanka sungai hakti karaya laikhraba sano haidan khanduna lairi adubu thoini hena khanjiludana sana namodo lokthokduna thanamlaga masado sengdokpa hokri ngai haki matungda
Priyankana irujaba loiraduna thoglakpadadi Bibarel su hagotuna masabu yengduna phamungduda famduna layram Priyanka su nokladuna kaidorageda nasabu aduk muna yengidubo shumna hangai Bibarel su nokmi kaisu tawdeda isagi piklaba sengphathriba khonjela sina aingonda papa kaurakadaba matamdo ngaingamlaktabagi wani Bibarel na amuk makha tarai she nangi sana nama se phamungda taramli Priyanka su ai su mangkhre na lairurabani ado isada sum yenglairge hairiro nasa se kayam nungsirabano khangdi shumna hairi Bibarel na nungsina isabu nungsidradi kaino sathina nungsikhrajan Priyanka su harauna sangsilai nokmi aduga famungduda famtharaktuna mapuroibada yengladuna yamna nuksibagi wani ne ko isa se lakpadagi mama ai kawkhini ko asumna nokmi phagi oina hairakpan Bibarel khangauduna magi nupigi wafam maduda nokthoki Priyanka sumasilda noksei adumna nyang noklamlaga mikup phadi matai manau anido wakhal lama khanglak lakpugumna fat yengladuna le Priyanka su da aina sum phagi tawbanida isabu aigi ibuk thoki isani khalibani shumna hai Bibarel su sangsilaktuna tapna magi nipi makhut animak paisinduna pharesi matungdadi aduna haiganu konupi isa thadoigini haibada ai khoyani natana kanasu leitrabani Priyanka su ado laimana taibang thadokrabasu malem nganbagi mawa mapaudi amatta wadu loidringai lakliba call the ring toladuna marak thatkri Bibarel su call taruk libado kanano haiduna haifit yenglobada SIB noi oiduna layam Bibarel lakliba call the fat faikali hek paikat pagal Good morning sir shumna hai Bibarel su morning kai lairage Binoina sir dead body ama sargi laikai de lairi hayuna pau phangba aduna loba laksheraman ingangangna kari aikhoi laikai gi karai do oidoi Binoina sar khoi digi khara chatlaga shopping mall ama handak sagat paduda oidoi ni sir Bibarel su fare ai su station da yauraklaki aduga punna chatlaga yengba yaba yenglasi SIB noi su sar hana mafam duda laibiramo aikhoi su yausilakna batawraki Bibarel nokfe tawduna hoi ai hana leiramnaki ado aina inspector oi khibadagi nongmata itaw kaina kaukhidrene ko Binoi su nokladuna sum respecto adum haina khraba faresi nang hana chalamo ai su yausilakna batawraki asumna hainaraga ani do call thamnakri Priyanka na kanano call tawbiraklam libadubo Bibarel su Binoni ai khoi main road mayagi nongna saw shopping mall do adwai da dead body ama laire dan hairakpani ai hana salaga mukta yenglamu hairakpa pharese ai sulo sinaba tawragi si haiduna Bibarel phamlambadagi hogathiduna washroom du da sangna mamai du fat ta thoktuna amuk thorak laga mafia du fat hong toktuna magi service ribomber adu paiduna masa thadoigi makokta nungsina supiram laga Priyanka da yengladuna ai saluki ge ko si hairam laga Bibarel thokhiduna magi gari adu thauduna chatkiram Priyanka snokfe tawduna mapuroibana satkhibado yengduna leisauram aduga amuk nungaina tumjariba masa thadoigi makokta nungsina nanbiramduna kisaladomda chatkri somduna Bibarel ni yausilakpadadi laikai gi mi kaya amasu yengladuna leiram Bibarel su suruk masayama lauthokduna samduna amurak anirak singduna saba loidriba shopping mall adugi manungda sangduna sum yenglakpada ngarang nubidang party tawbada thakpa saba tawkhibagi pochai kaya saiduna leiramlibado yengduna lakpada karigumba amakhak urakpadagi Bibarel makhut khusani da sablama surup ado laktuna langthokri mana uriba pochak adugi manak tamna sangsinduna yenglubadadi Kapa yariba nongmai bullet ani taduna lairambadu ori Bibarel panthaduna lairamliba bullet ani adu khunduna hapchinkri
Manak nang nalay ba yung kayagi miyoy kayada hangbada ngarang numidang yu tapduna makoy karana lang bagi konjel tay haydan hayri. Bibarel na kayam koy na makoy lang bagi konjel tagi. Aduga atokpa konjel haybadi puna siyay ba amadi nungmay kapki bagi konjel di tadabra. Siyom na hanglam. Adu makoy amata kana siyay ba nungmay kapagi konjel di tadi laybadi tiang la fawa lang nunan lay. Lau kongbagi konjel di adu maktay haydan hayraklan. Siyom na layri ngay da. Binoy su polis di maniga loy na duna mafam duda tunglari. Bibarel bu ubada binoy su selut katli. Bibarel amadi binoy wari kaya sana duna amuka khalak duna. Kari lakot pa yaba laybagi haydana thiba yaba thirami. Kari su thiba fangdraba duda Bibarel amadi binoy dead body yadu puduna chatkri. Laytriba Jackie gi im manung lak duna masagi dead body lawkri. Jackie gi mamagi mafamdagi Jackie magi marup Rakesh Pravin namadi Saurel ga ngarang pun ki haybane singba khangba ngamnam. Kudakta da binoy satuna Pravin namadi Rakesh tanatana Saurel siyang station da purakuna wahang pahang chatharam. Saurel nadi ma khangdi makoy puna hidak thakminaram labadagi madi ngantan halli Rakesh amadi Pravin nani ga makoy ahum layhawbani haydana kumai. Rakesh bu amu kauksinduna hangma matamda Rakesh su makoy ahum punna yu thakminaram badagi saungarakuna maga Pravin gadi adum Jackie bu thamlamduna chatle hayna paw haynaraklam. Rakesh bu amu kauksinduna hangma matamda Rakesh su makoy ahum punna yu thakminaram badagi saungarakuna maga Pravin gadi adum Jackie bu thamlamduna chatle hayba hayraklam. Bibarel su mana fangiba bullet ani du puthoraktuna. Aino sumta bada nangdi license gan pai haiduna tai. Khanaba matamda nangi nongoi du puthorakpra. Haina hangai. Rakesh wahanga du tabada masadu pakhaipa phauram. Adu butapna. Hoi ngihak sauna badagi. Aigi license gan puthoraktuna Jackie bu kapkani haiduna bullet hali. Madudagi di Pravin na khamtoktuna aibu puduna mafa maduda. Aiga Pravin gadi adu makshali. Jackie di lau khongduna matom te hidak thakduna lehawbani haiduna hayraklan. Pravin bu amu kauksinduna interrogation chathaba matamda Pravin gi paukhonga Rakesh gi paukhonga mana khibana Bibarel su singnaba amata yaudana Saurel Rakesh samadi Pravin bu thadokhiram. Bibarel su thabak pumbal loiraduna mayumda halakpada nongthil gi pung mari makhai khare hele. Hek halakpaga Bibarel washroom da sangduna masado fresh oithokloraga thoglakpada Priyanka na da sak thijaram lagi sak se khara sathok pinaba tawbiro. Bibarel su asa ka saning ba poktreda ta seng ururiba mayam aduga ai kokshi amna sari sak ti saroigi coffee ahaw amata di thaki asum na hai. Priyanka su nok laduna hoi ai semlak lagi ngahak potha biram si hairega Priyanka makhoi ka dagi thokiram. Asum na ahingi pung mapal makai khare helaklaba matam. Rakesh amadi Pravin nga sisu Rakesh hogi farmhouse ta makoy anita yu thaklam. Pravin itaw Jackie gi misisi thamoy sungninga yamna oida. Rakesh su hidaga do haina adu boy khoina kari tawdi ngamngani bai. Itaw magi matang matam na puraktuna ai khoi iraktagi sachakhrabani. Nang sungairi ai sungairi nong manatraga nong madi ai khoi su soiduna siga doribani. Ahana kundi watanida. Pravin adu bai ai khoi mata sena hodaba simadi phai hai. Noi ta saudi kokti phasana laibasani ko. Sumna hairi. Rakesh nok laduna yamna pong masada napal amaga loinana Pravin da yenglaga. Adu di contractor mani babu haibada Manipur sida khangdaba laitrabani da. Wai kaya si haidun noksel. Asum na warido nungai na sana duna round amani thakpa hawbaga nisadu gi mayai na Pravin. Adu bai itaw Jackie gi misi se ngarang gi butu na hatpani haibasi police moisu khangdaba jala haibani da. Rakesh su nok laduna as kaide khangni gi lau yolaga sanglakpa police masa makoina kamai khangdoino. Ainaga Manipur gi CMC oirabadi tongana bhut phawba phaba ngamba yamna matik saba special force amadi linkhat ke khalibani. Pravin chunok laduna makhut khuba adu khuraduna aduni tawgadabani amai bine na
ꯃꯤꯅꯁꯨ ꯃꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯄꯦꯅꯥ ꯈꯔ ꯈꯣꯡ ꯂꯥꯏꯒꯤ ꯊꯧꯒꯜ ꯈꯔ ꯆꯠꯂꯒ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯌꯥꯝꯒ ꯂꯣꯏꯅꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯇꯤ ꯃꯁꯛ ꯐꯖꯕꯤ ꯃꯥꯏꯕꯤ ꯅꯍꯥ ꯀꯌꯥꯕꯨ ꯈꯟꯒꯠꯂꯒ ꯅꯨꯄꯤ ꯄꯨꯂꯤꯁꯇꯩ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯣꯔꯁ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯗꯨꯅ ꯑꯅꯤ ꯑꯗꯨ ꯅꯣꯛꯂꯝꯃꯤ ꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯁꯨꯠ ꯁꯨꯠ ꯂꯥꯎꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯈꯪꯇꯥ ꯇꯥꯔꯛꯏ ꯑꯗꯨꯝꯅ ꯃꯄꯥꯜ ꯑꯗꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯁꯤꯡꯗꯨꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯄ꯭ꯔꯕꯤꯟ ꯑꯃꯗꯤ ꯔꯥꯀꯦꯁ ꯅꯣꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯅꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯄ꯭ꯔꯕꯤꯟꯗꯤ ꯀꯤꯕꯅ ꯀꯞꯅ ꯔꯥꯀꯦꯁꯇ ꯌꯦꯡꯂꯗꯨꯅ ꯏꯇꯥꯎꯖꯤꯒꯤꯕꯨ ꯍꯥꯠꯈꯤꯕ ꯕꯨꯠꯇꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯚꯥꯏ ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯤ ꯁꯤꯗꯧꯔ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯀꯞꯅ ꯃꯈꯣꯜꯗꯣ ꯇꯅꯤꯛ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯛꯏ ꯔꯥꯀꯦꯁꯅ ꯏꯁ ꯄ꯭ꯔꯕꯤꯟ ꯅꯪꯁꯨ ꯅꯨꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦꯗ ꯏꯕꯣ ꯑꯩꯈꯣꯏꯒꯤ ꯉꯛꯁꯝꯗ ꯂꯥꯏ ꯇꯤꯟ ꯆꯪꯕ ꯉꯝꯗꯅꯕ ꯖꯟꯇ꯭ꯔ ꯌꯥꯎꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯑꯗꯣꯝꯗ ꯃꯥꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯉꯟꯗꯨ ꯉꯁꯤꯗꯤ ꯌꯦꯛꯂꯝꯗ꯭ꯔꯦ ꯔꯥꯀꯦꯁ ꯑꯗꯨꯝ ꯈꯪꯂꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯣꯏꯗꯨꯅ ꯂꯩꯍꯧꯔꯝꯂꯒꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯊꯤꯟꯊꯗꯤ ꯃꯈꯨꯠꯇ ꯁꯤꯡꯒꯩꯕꯥꯛ ꯑꯆꯧꯕ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯣꯛꯈ꯭ꯔꯤ ꯄ꯭ꯔꯕꯤꯟꯗꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯃꯁꯥꯗꯨ ꯀꯤꯕ ꯐꯠꯇ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅ ꯃꯈꯨꯠꯇ ꯁꯤꯡꯒꯩꯕꯥꯛꯇꯨ ꯄꯥꯏꯖꯔꯕꯁꯨ ꯃꯛꯂꯥꯞꯇꯨ ꯊꯛ ꯅꯤꯛꯂꯗꯨꯅ ꯔꯥꯀꯦꯁꯀꯤ ꯃꯇꯨꯡꯗ ꯂꯨꯝꯗꯨꯅ ꯂꯩ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯔꯥꯀꯦꯁꯅ ꯄ꯭ꯔꯕꯤꯟ ꯅꯪꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯌꯦꯡꯉꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯌꯦꯡꯂꯨꯒꯦ ꯏꯇꯥꯎꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯗꯤ ꯁꯤꯡꯗꯅ ꯇꯣꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯔꯥꯀꯦꯁ ꯆꯠꯈꯤꯔꯝꯃꯤ ꯄ꯭ꯔꯕꯤꯟꯁꯨ ꯀꯤꯅ ꯃꯛꯂꯥꯛ ꯑꯗꯨ ꯊꯛ ꯅꯤꯛꯂꯗꯨꯅ ꯁꯤꯡꯒꯩꯕꯥꯛꯇꯨ ꯀꯣꯜꯂꯗꯨꯅ ꯉꯥꯏꯈꯣ ꯚꯥꯏ ꯁꯨꯝꯅ ꯍꯥꯏꯗꯨꯅ ꯔꯥꯀꯦꯁꯄꯨ ꯀꯧꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯔꯥꯀꯦꯁꯇꯤ ꯄ꯭ꯔꯕꯤꯟꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯄ꯭ꯔꯕꯤꯟꯁꯨ ꯀꯤꯅ ꯁꯤꯡꯒꯩꯕꯥꯛꯇꯨ ꯄꯥꯏꯅ ꯃꯛꯂꯥꯞꯀꯗꯨ ꯊꯔ ꯅꯤꯛꯄ ꯃꯈꯩ ꯃꯐꯝꯗꯨꯗꯒꯤ ꯂꯦꯡꯗꯨꯅ ꯂꯩꯖꯔꯤ ꯄ꯭ꯔꯕꯤꯟꯒꯤ ꯃꯇꯧ ꯑꯗꯨ ꯆꯥꯎꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯂꯗꯨꯅ ꯑꯀꯤꯕ ꯁꯛꯐꯝ ꯄꯨꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯄ꯭ꯔꯕꯤꯟꯒꯤ ꯃꯇꯧ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯄ꯭ꯔꯕꯤꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯟꯕꯜ ꯆꯌꯨ ꯎꯁꯨꯛ ꯑꯃ ꯐꯨꯛꯂꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯄ꯭ꯔꯕꯤꯟꯁꯨ ꯀꯤꯅ ꯃꯐꯝ ꯑꯗꯨ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯅꯤꯡꯁꯥ ꯁꯣꯔ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯜꯂꯗꯨꯅ ꯁꯥ ꯉꯥꯅ ꯉꯪꯕꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ ꯄ꯭ꯔꯕꯤꯟ ꯀꯤꯃꯟꯕꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯁꯤꯡꯒꯩꯕꯥꯛꯇꯨ ꯐꯥꯎꯕ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ ꯃꯛꯂꯥꯞꯇꯨ ꯊꯛ ꯅꯤꯛꯂꯗꯨꯅ ꯃꯐꯤ ꯑꯗꯨꯗꯁꯨ ꯃꯄꯥꯜ ꯊꯣꯛꯁꯤꯜꯂꯤ ꯀꯞꯅ ꯏꯇꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯤꯜꯗ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯀꯟꯊꯔꯛꯂꯝꯃꯤ ꯄ꯭ꯔꯕꯤꯟ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩ ꯋꯥꯈꯜ ꯑꯗꯨꯗꯤ ꯃꯥꯡꯕ ꯅꯠꯇꯕꯅꯤꯅ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯈꯤꯕꯒꯤ ꯃꯃꯥꯏ ꯇꯪꯈꯥꯏ ꯑꯗꯨꯃꯛ ꯀꯥꯏꯔꯕ ꯑꯀꯤꯕ ꯃꯁꯝ ꯃꯅꯥꯗꯨ ꯏꯐꯥ ꯐꯥꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯌꯥ ꯑꯆꯧꯕꯗꯨ ꯍꯤꯒꯠꯂꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯁꯨꯛ ꯑꯗꯨꯅ ꯄ꯭ꯔꯕꯤꯟꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯣꯝꯇꯠꯇꯨꯅ ꯄ꯭ꯔꯕꯤꯟꯕꯨ ꯃꯐꯝ ꯑꯗꯨꯃꯛꯇ ꯍꯥꯠꯇꯣꯛꯂꯝꯃꯤ ꯔꯥꯀꯦꯁꯇꯤ ꯐꯥꯝ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯒ ꯐꯪꯂꯛꯇ꯭ꯔꯕꯗ ꯄ꯭ꯔꯕꯤꯟꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯗ ꯄ꯭ꯔꯕꯤꯟꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯤ ꯔꯥꯀꯦꯁ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯕꯤꯟꯕꯨ ꯀꯣꯟꯈꯠꯂꯗꯨꯅ ꯏꯇꯥꯎꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯏꯇꯥꯎ ꯁꯨꯝꯅ ꯄ꯭ꯔꯕꯤꯟꯒꯤ ꯃꯐꯝꯗ ꯍꯪꯖꯩ ꯑꯗꯨꯕꯨ ꯄ꯭ꯔꯕꯤꯟꯗꯤ ꯃꯀꯣꯛ ꯑꯗꯨ ꯀꯥꯏꯔꯗꯨꯅ ꯃꯃꯤꯠ ꯃꯅꯥꯒꯗ ꯆꯣꯡꯊꯣꯛꯄ ꯃꯈꯩ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯀꯦꯁ ꯄ꯭ꯔꯕꯤꯟꯕꯨ ꯀꯣꯟꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯆꯔꯤ ꯁꯥꯎꯅꯤꯡꯕꯅ ꯊꯣꯔꯛꯑꯣ ꯑꯩꯒꯤ ꯃꯔꯨꯞ ꯑꯅꯤꯕꯨ ꯌꯥꯏꯕꯤ ꯂꯧꯔꯤꯕꯅ ꯅꯪ ꯅꯊꯧꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯔꯛꯑꯣ ꯔꯥꯀꯦꯁ ꯑꯩꯒꯤ ꯏꯊꯤꯛ ꯈꯪꯍꯟꯒꯦ ꯊꯣꯔꯛꯑꯣ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯄ꯭ꯔꯕꯤꯟꯕꯨ ꯀꯣꯟꯗꯨꯅ ꯔꯥꯀꯦꯁ ꯀꯞꯇꯨꯅ ꯂꯩꯖꯔꯤ ꯔꯥꯀꯦꯁ ꯃꯇꯨꯡ ꯑꯗꯣꯝꯗ ꯁꯥꯎꯝ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯃꯇꯨꯡ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯑꯀꯤꯕ ꯐꯪꯂꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯈꯨꯠꯇ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯔꯥꯀꯦꯁꯀꯤ ꯃꯀꯣꯛꯇ ꯊꯣꯝꯊꯔꯛꯏ ꯔꯥꯀꯦꯁꯁꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯤ
ꯑꯀꯤꯕ ꯐꯪꯂꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯌꯥꯝꯅ ꯄꯦꯟꯗꯕ ꯃꯇꯧ ꯎꯠꯂꯗꯨꯅ ꯔꯥꯀꯦꯁꯀꯤ ꯃꯀꯣꯛꯇꯨꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯨꯡꯖꯥꯎꯗꯨ ꯊꯥꯡꯒꯠꯂꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯣꯝꯅ ꯔꯥꯀꯦꯁꯀꯤ ꯃꯀꯣꯛ ꯑꯗꯨ ꯁꯤꯡꯀꯨꯞ ꯁꯥꯅ ꯊꯨꯒꯥꯏꯔꯝꯗꯨꯅ ꯑꯀꯤꯕ ꯐꯪꯂꯕ ꯅꯨꯄꯤ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯆꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯕꯤꯕꯥꯔꯦꯜ ꯌꯥꯝꯅ ꯉꯟꯇꯥꯅ ꯁ꯭ꯇꯦꯁꯟꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯥ ꯃꯁꯥꯒꯤ ꯃꯅꯝꯗ ꯂꯩꯔꯤꯕ ꯑꯁꯣꯛꯄꯗꯨ ꯇꯞꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯃꯤꯠꯇꯁꯨ ꯁꯪ-ꯁꯪꯅ ꯎꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯁꯥꯎꯔꯦꯜꯅ "ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯨꯝꯃꯨ ꯌꯥꯗ꯭ꯔꯣ? ꯅꯪ ꯅꯆꯤꯟ ꯄꯥꯟꯗꯕ꯭ꯔꯥ?" ꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯂꯛꯏ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯁꯨ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯁꯥꯎꯔꯦꯜꯒꯤ ꯃꯉꯛ ꯁꯝ ꯑꯗꯨ ꯀꯟꯅ ꯃꯦꯠꯁꯤꯜꯂꯤ꯫ ꯁꯥꯎꯔꯦꯜꯁꯨ ꯄ꯭ꯔꯤꯌꯥꯡꯀꯥꯒ ꯀꯟꯅ ꯃꯨꯛꯅꯔꯝꯃꯤ꯫ ꯍꯤꯗꯥꯛꯀ ꯍꯦꯟꯅ ꯉꯥꯎꯈꯤꯕꯅ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯃꯉꯛ ꯑꯗꯨ ꯃꯦꯠꯁꯤꯟꯈꯤꯕꯅ ꯄꯥꯛꯅ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯁꯥꯎꯔꯦꯜ ꯅꯤꯡꯁꯥ ꯁꯣꯔ ꯑꯗꯨ ꯐꯨꯟꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯁꯣꯔ ꯇꯠꯀꯗꯕꯒꯤ ꯇꯧꯔꯛꯂꯗꯨꯅ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯊꯥꯗꯨꯅ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯧꯊꯣꯔꯛꯇꯨꯅ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨ ꯈꯪꯏꯟ ꯏꯟꯊꯣꯛꯂꯝꯂꯒ ꯁꯥꯎꯔꯦꯜ ꯁꯣꯔ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯟꯗꯨꯅ ꯏꯁꯇꯤꯌꯥꯔꯗꯨꯗ ꯆꯦꯟꯊꯈꯤꯕꯅꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯁꯨ ꯁꯥꯎꯔꯦꯜꯅ ꯏꯜꯂꯛꯄꯗ ꯃꯇꯨꯡ ꯍꯟꯅ ꯂꯥꯛꯇꯨꯅ ꯄꯤꯂꯔ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯌꯩꯁꯤꯜꯂꯨꯔꯤꯕ ꯄꯤꯂꯔ ꯑꯗꯨꯗ ꯌꯥꯝꯅ ꯂꯤꯡꯕ ꯄꯤꯟ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯗꯨꯅ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯕꯤꯕꯥꯔꯦꯜꯁꯨ ꯔꯥꯀꯦꯁꯀꯤ ꯐꯥꯔꯝ ꯍꯥꯎꯁ ꯇꯝꯅ ꯂꯥꯛꯇꯨꯅ ꯔꯥꯀꯦꯁ ꯑꯃꯗꯤ ꯄꯔꯕꯤꯟꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯂꯧꯈꯠꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯔꯤ ꯆꯤꯡꯅꯕ ꯌꯥꯕ ꯐꯪꯕꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯏꯈꯦꯡ ꯃꯔꯛꯇꯨꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯏꯔꯪ ꯂꯪꯅ ꯐꯨꯗꯣꯛꯇꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯆꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ꯫ ꯕꯤꯕꯥꯔꯦꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯈꯦꯡ ꯃꯔꯛ ꯑꯗꯨꯗ ꯎꯔꯤꯕ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯈꯠꯂꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯄꯤꯅ ꯆꯤꯟꯕ ꯁꯅꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯕꯥꯔꯦꯜ ꯁꯅꯥ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯄ꯭ꯔꯤꯌꯥꯡꯀꯥꯁꯨ ꯃꯁꯥ ꯑꯁꯣꯛꯄꯗꯨ ꯌꯦꯡꯂꯝꯂꯒ ꯃꯁꯥꯗꯨ ꯏꯔꯨꯖꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯐꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯁꯅꯥ ꯑꯗꯨ ꯂꯧꯊꯣꯔꯛꯄꯗꯗꯤ ꯃꯥꯒꯤ ꯁꯅꯥꯅ ꯑꯃ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯄ꯭ꯔꯤꯌꯥꯡꯀꯥ ꯐꯃꯨꯡꯗ ꯀꯩꯗ ꯁꯣꯏꯗꯨꯅ ꯇꯥꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯃꯁꯥꯗꯨ ꯏꯔꯨꯖꯊꯣꯛꯈꯤꯔꯝꯃꯤ꯫ ꯕꯤꯕꯥꯔꯦꯜꯁꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯈꯪꯂꯤ ꯐꯪꯂꯤꯕ ꯁꯅꯥꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯁꯅꯥꯅꯤ ꯍꯥꯏꯕꯗꯨ꯫ ꯌꯥꯝꯅ ꯉꯛꯅ ꯁꯅꯥ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ "ꯀꯔꯤꯅꯣ ꯄ꯭ꯔꯤꯌꯥꯡꯀꯥ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ?" ꯑꯁꯨꯝꯅ ꯃꯆꯤꯜꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯁꯣꯝꯗꯅ ꯃꯅꯤ ꯕꯥꯕꯨꯗꯤ ꯃꯥꯒꯤ ꯃꯅꯥꯎ ꯅꯤꯄꯥ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯕꯗ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕ ꯑꯆꯧ ꯑꯁꯥꯡ ꯀꯌꯥꯗ ꯍꯥꯏꯗꯨꯅ ꯃꯅꯥꯎꯕꯨ ꯍꯥꯠꯂꯤꯕ ꯃꯤꯍꯥꯠꯄꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯅꯤ ꯕꯥꯕꯨꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯆꯧ ꯑꯁꯥꯡ ꯀꯌꯥ ꯑꯃ ꯃꯁꯛ ꯈꯪꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅꯤꯅ SP ꯃꯛꯅ ꯃꯤꯍꯥꯠꯄꯗꯨ ꯄꯨꯊꯣꯛꯄ ꯉꯝꯕꯗ ꯄ꯭ꯔꯃꯣꯁꯟ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯊꯣꯛꯈꯤꯔꯝꯃꯤ꯫ SI ꯕꯤꯅꯣꯏꯁꯨ ꯄ꯭ꯔꯃꯣꯁꯟ ꯄꯥꯝꯕꯅꯤꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯨꯅ ꯃꯤꯍꯥꯠ ꯑꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯂꯥꯂꯣꯡ ꯀꯌꯥ ꯌꯥꯠꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯍꯩ ꯁꯤꯡꯂꯕ ꯁ꯭ꯀ꯭ꯔꯤꯞ ꯑꯦꯖꯦꯟꯠ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯤꯍꯥꯠꯄꯗꯨꯕꯨ ꯊꯤꯍꯜꯂꯝꯃꯤ꯫ ꯁꯥꯎꯔꯦꯜꯅ "ꯁꯥꯔ, ꯑꯩꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ꯫ ꯃꯤꯍꯥꯠꯄꯗꯨ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯅꯅꯤ꯫ ꯑꯗꯨꯅ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯈꯔ ꯇꯥꯟꯅꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯩꯗꯣ." ꯃꯅꯤ ꯕꯥꯕꯨꯅ "ꯁꯥꯎꯔꯦꯜ, ꯅꯪꯒꯤ ꯋꯥꯗꯨ ꯑꯩꯅ ꯈꯛ ꯇꯥꯅꯤꯡꯗꯦ꯫ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯤ ꯐꯥꯎꯕ ꯂꯩꯐꯝ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯀꯥꯏꯗꯒꯤ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠꯅꯣ?" ꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯎꯔꯦꯜ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯖꯔꯤ꯫ ꯃꯅꯤ ꯕꯥꯕꯨ ꯂꯥꯏ ꯇꯤꯟ ꯊꯥꯖꯗꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯃꯤꯠꯇ ꯄꯩꯁꯥꯒ ꯅꯨꯄꯤꯒꯗ ꯎꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯂꯣꯟꯅ ꯀꯌా ꯐꯣꯡꯅ ꯀꯌꯥ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯌꯣꯟꯕ ꯑꯃꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯟꯈꯠꯂꯛꯂꯤꯕꯤ ꯅꯨꯄꯤ ꯀꯌꯥꯕꯨ ꯄꯩꯁꯥꯒꯤ ꯂꯥꯡꯗ ꯊꯥꯛꯇꯨꯅ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯏꯍꯟꯗꯨꯅ ꯁꯦꯜ ꯇꯥꯟꯁꯤꯟꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯕꯤꯕꯥꯔꯦꯜ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯁꯨ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯁꯤꯗ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯅꯨꯄꯤ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨꯁꯨ ꯂꯣꯟꯅ ꯌꯥꯝꯅ ꯇꯣꯏꯅ ꯌꯦꯡꯖꯔꯤ꯫ ꯑꯗꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯁꯥꯎꯔꯦꯜ ꯑꯃꯗꯤ ꯃꯅꯤ ꯕꯥꯕꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯤ ꯕꯥꯕꯨꯁꯨ ꯀꯞꯅ ꯃꯅꯥꯎ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥꯗꯨ ꯁꯥꯎꯔꯦꯜꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯋꯥꯠꯇꯅ ꯇꯝꯖꯔꯝꯃꯤ꯫
샤오레얼수 마니 바보기 마타모에도 파신 비두나 농아이바 와리 가야 마니기 마팜다 사신두나 마니기 와칼 농아이나보 호나비라며 피무시에빠 마마이 마밋 곰라바 마코야니 락두나 히닥 나오두나 레이리바 마니야마디 샤오레얼부 마똥 아돔드기 마실 미엔누나 파키라며 마니나 와칼 따락바다 가두다 마학 시아라마다 파만두나 탐람 Manaktudasu, Shaurel su makong makut punna siaramada punchinduna wakal tadana layram libada uri. Manina, Shaurel, hai tabra, Shaurel, shumna gauri. Adu hanjin gaurabasu, Shaurel di wakal tadana layram. Adum na manina kanna Shaurel bu gauduna layringi matamsida. Mamay mamit kumba pimu shepa makoy anido sanagli. Manina. Kaino noy na tawribasi, ha? Ay kanano kangbra. Sumna yamna sauna hanglam. Pimu shepa makoy anido, mamay ami suyaw na kumjil lambadagi, mamay da kumliba fiyado loktoraklam. Angakpani, pimu shepa makoy anido, kanashu oiramdri. Bibarel amadi Priyanka makoy ani oiduna layram. Ingang na manisu, bibarel da yenguna layram. Mani masyada ngak na pungtan ba haibado oirami. Masaytani, bibarel da mihat puputo haidana masamak yaw na haikibado. Masyada taje taba angak pa amagal loy na manina. Inspector, karigin na nang naay umafam sila pado na purak libasi. Hayo, kayo na nang naifam na ipam libasi. Sum na hanglam. Bibarel su. Ay giapa amadi ikut mang na nang matuk kakto na hat pa dun. Siyam na yam na saw na hayali. Manisu kariyam na na. Halo ni. Nang nabupaan na ba di ay halo ni. Nasagi na taw doon na. Inaw hat kibagi mari makong do tige hay ba di kandra doon na. Ay hat kani hay kan masu sara doon na. Bibarel kan na nok doon na. Imong ngang labang mamit aniya doon na. Yam na saw na manida yeng doon na. Hat kani. Nang bo shoy doon hat kani. Adubu, nangi siramdaige matamsida, wafam ama kangandige hayana nang bohojik pau hingan na tamliban. Manisu kariyam na, kari wafam, ay ngona kangan gadriba, hayro, tarasi, nangi wafam do. Bibarel nokladuna, magi nupi Priyanka di yengai. Priyanka sutap na, nangi nanawa madi, magi marup ahumado, aygi ikut mang na tamtina hatpan. Mani, Bibarel amadi Priyanka da tasadani yengai. Amuk hanna. Asyeng mani. Nangi nanawa amadi makoy maruk ani ay na tamtina hatkibani. Siyum na hayraklami. Adum na haw kraba zekida natana. Rakesh amadi Pravin mana mataw karam na hatpa. Amadi makoy bo hatpada. Mapuro iba Bibarel na mateng pangkiba singdo amati sitadana. Manigi mafam da haybada natana. Mana but sabada set kiba piso. Amadi masyada sisin kiba polam sayrang kayado putok na manigi mafam do uhalam. Wafam madu taro badagi mani yam na saw na makong puliba siyardo dagi nantok na ba masyado kan na muklado na. Nakoya ni mag ay na liyam na taro ay ginawakat kibagi lamaldi ay na soy na singani singda na tokoy. Sumnahayo na masyado nantok na bakon na rin. Dum na layring ayda, nga saydi wakal tada na layro ba Shaurel do, wakal lakto na, mamay do koy ni yeng na do na. Ay na layri ba si kaday do? Koy ni yeng magpada, Bibarel amadi Priyanka, ani na liap do na layri ba do uri. Mani babu pundo na layri ba do si ura do na tap na. Char! Bibarel na Priyanka da mangat na do, hay fit in do na ingit piki. Priyanka su ingit ado hek pangbaga, manak ado ay da layram ba yotsa yama pay do na, siyang silak do na. Shaurel da yeng na do na. Ay kutdagi shopping mall manung dagi nan tok do na chat krabasyu inangi numit churabani. Hayram daga Priyanka mana pahibi yotsa ye do na. Shaurel gi makok do da hanjin nanjin tomtat la do na. Kudak do na mafama do da hatok lang. Bibarel tak na. Yari. Nangi na tawloy. Shung na hayram daga Priyanka bu toki na bahay. Priyanka shumafam do dagi tokri. Mani di sauning man na masyado laibang ngamdri. Bibarel tak na. Nanaw hatiba nang nanahadigi tilak libang mihat pa daw. Nga si namang dalit lo si Pauwa. Nang kariso tawraroy dra. Si haydo na. Mani di puliba makong makut ato tadok pirak. Mani so Bibarel di matabak na magi kongpak ato na kangkaw kauturay. Bibarel maning karahan do na laymay do dalawang na tayo.
Manisu mabu famanduna pulamba siyaradu tangkatuna sensilakduna Bibarelda tharaklam. Bibarelsu manina tharakpa siyaradu makutna faduna manigi mabukta makhongna khangkau kauthoki. Mana pairiba siyaradu nakalamada langthokiduna manigi manakta sangsilai. Mani masamaki kinnaduna Bibarel tamna thilakpada yamna laina Bibarel manigi makuta faduna makut adu laitekduna thamlaga Bibarelna ige lamandi ina singba tabani. Si haiduna manigi makut adu podrok launa thudikiran. Mani makut adu tekpagi saina aduna kanna lauri. Bibarel asawbuna masado phathaba ngamdraduna manigi makut namadu sulai tekduna thudikiran. Mani su saina adu khangduna Bibarel makhongna kauthok lamduna kadugi thongadu tamna sensinduna yenglubadari thongadu mapalomdagi lok tawsinduna leiramdi. Mani makhongaduna thongadu kaukhaiduna sienaba tawbaga matong adomdagi Bibarelna siyaramana manigi makokta thari. Mani su adumna makokta tharakpaduda wakhal taduna laimaiduda haithari. Bibarel mana pairiba atekpa siyara makhongaduna manigi mamai mamit khangna thachili. Asumna tawramlaga manibo makhong paiduna soro singduna puthoraklaga magi gariduna manibo hapchinduna Priyankaga loinana chatkiram. Chomdana esai binoi ahingaduda matha yamna sana Bibarelgi mafamda call tawram. Adubu Bibarel call adu receive tawramdi. Binoi su hanjin anirak ahumlak otuna tawsinman. Adubu Bibarelna pairaktrabaduda station tamna chatkiram. Somdana Bibareldi magi phone silent thamduna gariyadu thawba oibana call lakli haiba khangamdi. Asum thawrakpana singya amada Bibarel gariyadu khamnam. Bibarel flashlight kapki haiduna magi phone lawthoktuna yenglubadadi. Binoygi miskol mayamdu ubada Bibarel ingang Priyanka di yengai. Priyanka sumapuroibagi mityengaduda high fat phone du yenglubada mas uri. Binoygi miskol mayamdu. Makoyani ingang yengaduna lairingai call du amuka sulakam. Priyanka na phone du fat lawduna receive tawram. Hello, kana? Sumna hangseli. SI Binoy su. Oh, madam. I see Binoy ni. I khoi sarbu. Priyanka na. Oh, dadi tongkre. I hawdoraki. Ngayak paibiyo. Sumna haiduna. Dada. Pholai. Masilda kauduna Bibarel da phol piraklan. Bibarel phone du tapna lawduna. Tum lubagi konjel saduna tandi mandi. Hello. Sir. I ngasaidige try tawjabani. Sari nungaina tumkhramali. Madam na hausikta receive tawrapani. Somda emergency pawa ma laktuna call tawrapani. Yumda su chatlori. Yum su lok tawramaduda ai si call oina tawrapaba. Bibarel noksinaduna. Oh, ai khoi punna som imama sangamdi haiduna lakpani. Ahing leklaga hallo haibadigi somda punna lairaba. Ado kai emergency lairage. Inoina. O contractor mani babudo yumda halaktre haiduna report ama lakpadagi singnaba mafamda chatchatuna thirubada phangdri. Bibarel masada kharadi pakali. Adubu kaisu tawdaba saduna tapna. O adu Binoy ai lakpadi lakningmani. Adubu thengsu thengli. Lamasinaga laptaba oiradi phagadaba. Ai hayeng ayuk ngantana laklari. Noi thiba yaba khara thiram. Binoy su fare sir. Ai khoina thokpa thijaragi. Saradum pothabiro. Hayeng oina phajana thengnarasi. Asum haiduna Binoy call thamkhri. Binoy na adumna singaduna phone thamkhibaduda Bibarel amadi Priyanka animak nietana soradu hontokse. Mani masa thungna karino khangdaba haijelakpaduda masadu ikhangna mamit adu pangthorai. Mani manamduda khangli masada choliba se petrol ni haibadu. Sildu mention man wadi ngangba ngamdana mabu kanbiyo haibagum lausari. Adumna lairingai Bibarel changsilaktuna photo ama manigi mamai mayada thangsilaktuna utli. Aduga mamit adu ikana ngangsangangna yamna sauna manida yengaduna maikhet kheladuna manigi masada langsinkri. Maina masapu masaklabada mani law khongna maisa khangbadu yengduna Priyanka sinbalda nokfettaw milu anida thingba ngamnana mapi sintharai. Priyanka gi milu pirang marakta nipi amada makhoi nipa taruk taret changdana sarak tambagi sakta mama urai.
ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯔꯨꯛ ꯇꯔꯦꯠ ꯆꯪꯗꯨꯅ ꯁꯔꯥꯛ ꯇꯝꯕꯤꯕ ꯂꯣꯏꯕꯒ ꯂꯦꯡꯉꯝ ꯁꯥꯉꯝꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯅꯤ ꯃꯅꯤꯁꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯩꯁꯥꯗꯨ ꯉꯥꯏꯍꯥꯛ ꯈꯪꯂꯝꯂꯒ ꯃꯁꯥꯗꯨ ꯄꯨꯡꯀꯥ ꯀꯥꯕ ꯃꯈꯩ ꯇꯥꯡꯒꯣꯏ ꯑꯣꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯤꯈꯤꯔꯝꯃꯤ ꯇꯥꯡꯒꯣꯏ ꯑꯣꯜꯂꯕ ꯃꯅꯤꯒꯤ ꯍꯛꯆꯥꯡꯗꯨ ꯃꯃꯤꯠꯅ ꯄꯦꯟꯅ ꯌꯦꯡꯂꯝꯂꯒ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯄ꯭रिꯌꯥꯡꯀꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈꯤꯗꯨꯅ ꯄꯤꯕꯥꯔꯦꯜꯁꯨ ꯁ꯭ꯇꯦꯁꯟꯗ ꯉꯟꯇꯥ ꯂꯥꯛꯇꯨꯅ ꯕꯤꯅꯣꯏꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯕꯥꯔꯦꯜꯅ ꯌꯨꯝꯒꯤ ꯃꯤꯅꯕꯨ ꯀꯩ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯂꯥꯛꯂꯤꯕꯅꯣ ꯕꯤꯅꯣꯏꯁꯨ ꯁꯥꯔ ꯉꯔꯥꯡꯁꯦ ꯆꯥꯎꯔꯦꯜ ꯍꯥꯏꯗꯅ ꯅꯤꯄꯥ ꯑꯃꯒ ꯀꯟꯇ꯭ꯔꯦꯛꯇꯔ ꯃꯅꯤ ꯕꯥꯕꯨꯒ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏꯗꯨꯅ ꯇꯥꯡꯅ ꯑꯍꯤꯡ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯟꯖꯤꯜꯂꯛꯇꯕꯗꯒꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯤꯒ ꯄꯥꯈꯠꯅꯔꯗꯨꯅ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯔꯛꯄꯅꯤ ꯁꯤꯡꯅꯕ ꯃꯐꯝ ꯑꯌꯥꯝꯕꯗ ꯆꯠꯂꯨꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯤꯕꯥꯔꯦꯜꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯄꯤꯕꯥꯔꯦꯜ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯕꯒ ꯅꯨꯄꯤ ꯑꯃꯅ ꯏꯇꯩ ꯏꯆꯦꯗꯣ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯋꯥꯈꯜ ꯇꯥꯗꯨꯅ ꯋꯥꯟꯊꯔꯛꯂꯤ 이따이 할락히로이드로 숨나 항락은 비바레어 이빠 바깥나 그마이 떠오리바 아이 혹시 독터 부르가 락나바 떠오르기 셀리나 낭너 시에도 누 파전에 영감무고 아숨나 하이드노 비바레어 하투와도 꼬다 깍라드노 비노이드 이행라드노 이타오 아이시 쳤다바 야드리 비노이나 살 юм다 가이도고 야우리 하이락리만 비바레어나 아시아이 호이노 비도 마상 남락다바드기 랩타그리 하이리니 ꯑꯗꯨꯅ ꯑꯩ ꯑꯊꯨꯕꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯕꯤꯅꯣꯏꯁꯨ ꯑꯗꯨꯗꯤ ꯃꯦꯗꯥꯝꯗꯤ ꯀꯅꯥꯒ ꯂꯩꯍꯧꯔꯤꯕꯅꯣ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯨꯅ ꯀꯅꯥꯅꯣ ꯄꯤꯕꯥꯔꯦꯜꯅ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯃꯈꯨꯔꯥꯒꯤ ꯃꯆꯥꯅꯤ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯁꯨꯝꯅ ꯍꯥꯏꯔꯤ ꯕꯤꯅꯣꯏ ꯃꯁꯛ ꯑꯃꯗꯤ ꯐꯠ ꯑꯣꯟꯈꯤ ꯐꯔꯦ ꯁꯥꯔ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯗꯣꯛꯇꯔꯗ ꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯤꯕꯥꯔꯦꯜꯅ ꯗꯣꯛꯇꯔ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯗꯣꯛꯇꯔꯗꯨꯁꯨ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨ ꯌꯦꯡꯂꯝꯂꯒ ꯍꯤꯗꯥꯛ ꯑꯃ ꯍꯥꯏꯗꯨꯅ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯕꯤꯅꯣꯏꯕꯨ ꯊꯥꯗꯨꯅ ꯂꯧꯍꯜꯂꯨꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗꯣꯛꯇꯔꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯌꯥꯡꯉꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯅꯪ ꯅꯆꯥ ꯑꯃꯁꯨ ꯐꯪꯗꯧꯔꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯕꯤꯅꯣꯏ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜ ꯏꯉꯛꯅ ꯐꯠ ꯌꯦꯡꯅꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯤꯕꯥꯔꯦꯜ ꯍꯔꯥꯎꯔꯦ ꯇꯥꯛꯄꯒꯨꯝꯅ ꯆꯤꯟꯕꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ ꯄ꯭ꯔꯤꯌꯥꯡꯀꯥꯁꯨ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ ꯑꯗꯨꯕꯨ ꯕꯤꯅꯣꯏꯗꯤ ꯉꯁꯤꯒ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯤ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯂꯩꯔꯝꯃꯤ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯍꯌꯦꯡ ꯑꯃꯨꯛꯇꯪ ꯏꯃꯧꯕꯨ ꯄꯨꯗꯨꯅ ꯆꯦꯛ ꯇꯧꯕ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔꯗ ꯊꯣꯛꯈ꯭ꯔꯤ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯕꯤꯅꯣꯏ ꯇꯧꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯊꯤꯟꯕꯤꯔꯨꯔꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯄꯤꯕꯥꯔꯦꯜꯅ ꯏꯇꯥꯎ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯁꯤꯀꯣ ꯅꯣꯏ ꯂꯤꯟꯊꯣꯏꯁꯨ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯄꯨꯟꯅ ꯌꯥꯎꯔꯁꯤ ꯕꯤꯅꯣꯏꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯒꯦ ꯑꯩꯁꯨ ꯏꯇꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯑꯃꯗꯤ ꯂꯩ ꯄꯤꯕꯥꯔꯦꯜ ꯍꯔꯥꯎꯅ ꯌꯥꯔꯣꯏꯍꯦ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯨꯗꯣꯏꯅꯤ ꯅꯣꯏ ꯂꯤꯟꯊꯣꯏꯗ ꯏꯃꯥ ꯄꯥꯕꯨꯡ ꯄꯨꯔꯒ ꯂꯥꯛꯎ ꯍꯥꯏꯈ꯭ꯔꯣ ꯕꯤꯅꯣꯏꯁꯨ ꯌꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯥ ꯃꯄꯥ ꯄꯨꯗꯨꯅ ꯄꯤꯕꯥꯔꯦꯜ ꯍꯣꯏꯗ ꯂꯥꯛꯅꯕ ꯍꯥꯏꯈ꯭ꯔꯤ ꯑꯗꯨꯕꯨ ꯕꯤꯅꯣꯏꯗꯤ ꯄꯤꯕꯥꯔꯦꯜꯒꯤ ꯃꯇꯧ ꯀꯌꯥ ꯀꯨꯞꯅ ꯁꯦꯟꯅꯔꯛꯂꯤꯕꯅꯤ ꯑꯦꯟꯁꯥꯡ ꯑꯗꯨ ꯂꯩꯔꯨꯗꯨꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯕꯤꯅꯣꯏ ꯃꯁꯤ ꯑꯃꯗ ꯁꯨꯔꯨꯞ ꯃꯆꯩ ꯑꯃ ꯁꯤꯡꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯝꯂꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇꯨꯗꯒꯤ ꯐꯖꯅ ꯄꯦꯛ ꯇꯧꯔꯕ ꯁꯅꯥ ꯅꯥꯝꯃ ꯍꯥꯞꯄ ꯄꯣꯂꯤꯊꯤꯟ ꯃꯆꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯉꯁꯥꯏ ꯕꯤꯅꯣꯏꯅ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯌꯦꯡꯕ ꯃꯇꯝꯗ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯑꯣꯏ ꯊꯪꯕ ꯃꯅꯥꯗ ꯁꯅꯥ ꯅꯥꯝꯃꯇꯪ ꯁꯤꯜꯂꯒ ꯌꯦꯠ ꯊꯪꯕꯗ ꯁꯅꯥ ꯌꯥꯎꯗꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯂꯩꯖꯔꯤ ꯉꯔꯥꯡ ꯃꯅꯤ ꯕꯥꯕꯨꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯡꯅꯕ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯍꯤꯗꯥꯛ ꯊꯛꯂꯝꯕꯒꯤ ꯄꯣꯠ ꯆꯩ ꯀꯌꯥ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯁꯅꯥ ꯅꯥꯝꯃ ꯑꯗꯨꯃꯁꯨ ꯇꯥꯔꯝꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯒꯤ CCTV ꯐꯨꯇꯦꯖ ꯆꯦꯛ ꯇꯧꯔꯨꯕꯗꯁꯨ ꯃꯈꯣꯏ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯃꯅꯤ ꯕꯥꯕꯨ ꯑꯃꯗꯤ ꯆꯥꯎꯔꯦꯜꯕꯨ ꯐꯥꯈꯤꯕ ꯎꯔꯝꯃꯤ ꯆꯪꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯣ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯜꯂꯤ ꯑꯗꯨꯅ ꯆꯤꯡꯅꯔꯗꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯐꯝꯗ ꯋꯥ ꯇꯅꯥꯒꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨ ꯃꯄꯥꯜ ꯑꯗꯣꯝꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯅꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯣꯝꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯞꯂꯛꯄꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯦꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯡꯅꯈꯤꯗꯨꯅ
Binoy Pibarelgi mafamda hanjin call tawkibani. Adu oiragadi phangliba sana si Priyanka gi sanani. Aduga ngarang lakpani haikibaduna ngarang ahing yum manungdagi angang themlakpado Selina hairibani biyasi oiramba tari asumna khalai. Amukshu karigi makhoina contractor mani babubu kidnap tawribanu. Shumna khanduna lairingaida Pibarelna Itaw asinang simako mi loina saksana hogdori nang sula au kaidorage. Shumna ngang Binoy bo makut paidun kisala domda singduna pukhirami. Adum na mayamdo haraw makoy puna sak ado samin na baloy retuna. Pibarel amadi Binoy makoy anita pamduna wari kaya sanaraglan. Binoy su Pibarel gi wari kaya ado tana Pibarel da sum yenduna magi mataw yang toklam. Adum na lairambadagi Binoy na. Sir, ay kainon ta haisagi. Pibarel su. Itaw, nangi sir si kauning kraboy ko. Kay haibano adum hayo. Binoy na. Sir, asima pa kumdi bibiyo ko. Pibarel su hanagum na ikoy na Binoy di yeng na duna. Itaw, nang kayo dore. Natin, karini sano ba nang nasari sibo? Binoy na. Itaw, ay giwasi yam serious ni. Pibarel su, hoy si, ado kayo ano ba nang serious to? Binoy na. Itaw ga Priyanka ga na. Karigi contractor mani babubu kinip tawriban. Asum na namhang hekta maghanglai. Pibarel nokla mamay tong da sap law na lepto na Binoy da yendo na lay. Wadi amata nganglakri. Binoy sumagi poketo dagi. Tahaw ba Priyanka gi sana namo do putorak to na Pibarel da ulado na. Sara mani babu gi loy na biyado na. Hayrak pada. Layrang mani hayda na singna ba mafamado dagi pangmani. Itaw. Karigi no. Priyanka amadi nang na. Asum na tawri sibo. Pibarel hawjik phawa wala na matangang adumak Binoy da mun na yeng to na layri. Binoy na. Asing do hayo itaw. Maniya madi saurel go kaday da thambagi. Karigi itaw ga Priyanka ga na makoya ni bo kinip tawri bano. Asum na hanjin hangsilay. Pibarel Binoy da yeng na duna. Itaw, maniya madi saurel anibo ay koy ani na hatokri. Makoya ni kaktenati. Ay koy ki manak shopping mall da lay kidabadusu. Amadi. Rakesh amadi Pravin makoy anibusu. Priyanka amadi ay kujil taurang na. Makoy loy na hatkiban. Binoy na. Kay na noy na tawri sibo itaw. Natini, noy na tawri ba si Mina kanglabadi karioy doy na ba? Nangi na famsu tatpa. Nga sada natin na Priyanka su yaw na jail da sang mayabag pibam da nila inibasi. As noy ko yam yaw dida. Asuk sawa crime sa noy na lo na sa taram na ba? Siwa sumi kanbra haiban ida. Pibarel kumpam kangga na Binoy da yeng doon layri ngay nakaw dagi. Karigi crime. Ay koy na tawri ba si crime sindi. Sama sige mahik oy riba do manghan bani. Binoy mamay on tok to na yeng napadadi. Priyanka lip to na layami. Amuk han na Priyanka na. Asyeng bani. Ay koy na tawri ba si crime nati. Contractor mani babugi lamchat chajat amatta na koy na kangga na wangangano. Contractor mani babu mayay kaban ni salaman bada natana. Lai rabi na kunbi masak mataw ning tijabi. Ni pigay makoy na sel lang takto na amadi namdo na lamchat na ilibig uhendo na. Upay lay rabi isiyasan kayagi sadong yondo na mana nungay na sanagi pamang matakta hipani. Tida sunatana. Ay inauglay mabusyo makoy mayam na sarak tambido na tamti na hatibani. Asyum na kap na hayragli. Binoy angak pa amagaloy na na. Kari haiba. May sakpagi tawdok da lay kidraba. Itaw contractor malayam ngan bagi loy na bin lay mabo. Mataw kram na makoy na nipiwoy bagi izat manghan bido na hatkibano. Sum na hanglan. Priyanka sumakoy ka da sang kido na makuta laptop na mapayo no. Thorak li hayraga. Sofa do da pamtari. Ado ga Binoy da yeng la do na mana payri ba pen drive ado ulla do na. Tap na. Priyanka na. Matam karagi mamangda. May na tum na sakraba. Contractor malayam ngan bagi yunggi CCTV footage ni si. Hayda na laptop ado da tinjin do na thari. Layma masado ngamdabagi. Makuk ngaw na haygat pa ngamdre hayda na malayam ngan man sena do na layami.
ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯃꯥꯂꯦꯝ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯛꯅ ꯇꯠꯅ ꯊꯥꯅꯕ ꯌꯥꯔꯛꯇꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯥꯂꯦꯝ ꯉꯥꯟꯕꯒꯤ ꯅꯨꯄꯤ ꯂꯩꯃ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯏꯪꯈꯣꯜꯅꯨꯡꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯁꯦꯠꯄ ꯃꯔꯤ ꯑꯃ ꯂꯩꯔꯛꯂꯝꯃꯤ ꯂꯩꯃ ꯑꯃꯗꯤ ꯃꯥꯂꯦꯝ ꯉꯥꯟꯕꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯕ ꯐꯪꯖꯔꯝꯃꯤ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕꯅ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯃꯆꯥ ꯊꯥꯗꯣꯏꯕꯨ ꯃꯃꯥꯅ ꯅꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯊꯥꯗꯣꯏꯕꯨ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯦꯡꯁꯤꯜꯍꯜꯂꯝꯃꯤ ꯌꯨꯝꯁꯨ ꯀꯌꯥ ꯊꯝꯅꯕ ꯑꯣꯏꯗꯕꯅꯤꯅ ꯃꯃꯥꯅ ꯅꯥꯗꯨꯅ ꯂꯩꯕꯗꯒꯤ ꯊꯥꯗꯣꯏꯕꯨ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯁꯦꯟꯅꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯩꯃꯅ ꯃꯆꯥꯕꯨ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛꯇ ꯁꯨꯝꯂꯝꯕꯗ ꯉꯥꯏꯔꯤꯕꯅꯤ ꯄꯨꯕꯤꯔꯛꯇ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯃꯅ ꯌꯥꯝꯃꯜꯂꯛꯇ꯭ꯔꯗꯨꯅ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯅꯤ ꯁꯥꯎꯔꯦꯜ ꯔꯥꯀꯦꯁ ꯖꯦꯀꯤ ꯑꯃꯗꯤ ꯄ꯭ꯔꯕꯤꯟ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯀꯟꯇ꯭ꯔꯦꯛ ꯑꯃꯒꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯥꯂꯦꯝ ꯉꯥꯟꯕꯒꯤ ꯃꯕꯨꯛꯇ ꯃꯅꯤꯅ ꯊꯥꯡꯅ ꯊꯤꯟꯈꯤꯔꯝꯃꯤ ꯂꯩꯃꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯎꯔꯛꯄꯗꯨꯗ ꯔꯥꯀꯦꯁꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯃꯒꯤ ꯃꯆꯤꯜ ꯃꯦꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯃꯥꯂꯦꯝ ꯉꯥꯟꯕꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯂꯩꯃꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯍꯥꯠꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯕꯨ ꯂꯩꯃꯒꯤ ꯃꯤꯠꯃꯥꯡꯗ ꯍꯥꯠꯄꯤꯕꯗ ꯅꯠꯇꯅ ꯃꯈꯣꯏ ꯃꯉꯥ ꯆꯪꯗꯨꯅ ꯂꯩꯃꯕꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯤꯗꯨꯅ ꯃꯈꯣꯏ ꯃꯉꯥꯅ ꯄꯦꯟꯅ ꯁꯔꯥꯛ ꯇꯝꯕꯗꯨꯁꯨ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ ꯑꯗꯨꯝꯅ ꯂꯩꯃꯕꯨ ꯁꯔꯥꯛ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯝꯗ ꯂꯩꯉꯝ ꯁꯪꯉꯝꯗꯨꯅ ꯂꯩꯃꯅ ꯃꯐꯤ ꯊꯣꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯥꯀꯦꯁꯅ ꯄꯦꯇ꯭ꯔꯣꯜ ꯀꯌꯥ ꯂꯩꯃꯒꯤ ꯃꯁꯥꯗ ꯍꯩꯖꯤꯟꯗꯨꯅ ꯂꯩꯃꯕꯨ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕꯇ ꯅꯠꯇꯅ ꯃꯌꯨꯝ ꯑꯗꯨꯃ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯂꯝꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯥꯂꯦꯝ ꯉꯥꯟꯕꯒꯤ ꯍꯛꯆꯥꯡꯗꯨ ꯃꯥꯒꯤ ꯍꯦꯟ ꯄ꯭ꯔꯤꯟ ꯂꯧꯅꯕ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯕꯤꯅꯣꯏꯁꯨ ꯎꯔꯝꯃꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯕꯨꯠ ꯁꯥꯗꯨꯅ ꯖꯦꯀꯤ ꯔꯥꯀꯦꯁ ꯄ꯭ꯔꯕꯤꯟꯗ ꯅꯠꯇꯅ ꯃꯅꯤ ꯑꯃꯗꯤ ꯆꯧꯔꯦꯜꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥꯔꯦꯜꯅ ꯕꯤꯅꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯌꯥꯝꯅ ꯁꯥꯎꯅ ꯕꯤꯅꯣꯏꯅ ꯑꯁꯨꯛ ꯐꯠꯇꯕ ꯃꯈꯣꯏꯕꯨ ꯍꯥꯠꯄꯗꯤ ꯄꯥꯞ ꯂꯩꯔꯣꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯧꯅꯥꯕꯨ ꯑꯩꯅ ꯊꯥꯒꯠꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯪꯂꯛꯄ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯁꯅꯥ ꯅꯥꯝ ꯑꯗꯨ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜꯗ ꯌꯦꯡꯂꯗꯨꯅ ꯕꯤꯅꯣꯏꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯊꯥꯗꯣꯛꯂꯕꯅꯤ ꯅꯈꯣꯏꯒꯤ ꯅꯊꯧꯅꯥ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯅꯈꯣꯏꯕꯨ ꯐꯥꯗꯨꯅ ꯖꯦꯜꯗ ꯊꯝꯒꯗꯕ ꯅꯠꯇꯦ ꯅꯈꯣꯏꯗꯤ ꯁꯦꯂꯨꯠ ꯀꯠꯀꯗꯕꯅꯤ ꯕꯨꯠꯀꯤ ꯁꯛꯂꯣꯟꯗꯨꯒꯤ ꯃꯔꯨꯝꯗ ꯁꯃꯥꯖꯁꯤꯒꯤ ꯃꯍꯤꯛ ꯃꯄꯤ ꯑꯣꯏꯔꯝꯕ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯃꯍꯤꯛ ꯌꯦꯜꯂꯝꯕ ꯃꯥꯕꯨ ꯃꯥꯡꯍꯟꯕ ꯉꯝꯕꯒꯤꯗꯃꯛ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯑꯩꯅ ꯃꯦꯗꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯣꯏꯁꯨ ꯍꯧꯒꯠꯂꯗꯨꯅ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯌꯦꯡꯂꯗꯨꯅ ꯁꯦꯂꯨꯠ ꯇꯧꯔꯛꯏ ꯊꯣꯡ ꯑꯗꯣꯝꯗꯒꯤ ꯅꯣꯛꯃꯤ ꯂꯤꯟꯊꯣꯏꯅ ꯀꯩꯅꯣ ꯅꯤꯄꯥ ꯅꯪꯁꯤꯅ ꯌꯨ ꯉꯥꯎꯔꯒ ꯁꯂꯥꯝ ꯄꯪꯇꯧꯗ ꯇꯧꯕ꯭ꯔꯣ ꯕꯤꯅꯣꯏꯁꯨ ꯂꯤꯟꯊꯣꯏꯗ ꯌꯦꯡꯂꯗꯨꯅ ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯨꯄꯤ ꯅꯪꯁꯤꯃ ꯂꯤꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯦꯟꯈꯤꯔꯝꯃꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯃꯅꯤꯒꯤ ꯍꯛꯆꯥꯡꯗꯣ ꯊꯦꯡꯅꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯔꯥꯁꯟꯈ꯭ꯔꯤ ꯑꯗꯨꯕꯨ ꯕꯤꯅꯣꯏꯗꯤ ꯃꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯃꯇꯤꯟ ꯐꯥꯎꯕ ꯁꯤꯖꯟꯅꯤꯡꯂꯕꯅꯤ ꯌꯥꯝꯅ ꯀꯂꯛ ꯄꯦꯜꯂꯤꯕꯗꯤ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯃꯈꯣꯏ ꯑꯅꯤꯅꯤ ꯄ꯭ꯔꯤꯌꯥꯡꯀꯥꯁꯨ ꯀꯞꯅ ꯃꯆꯥ ꯊꯥꯗꯣꯏꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯏꯁꯥꯕꯨ ꯏꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯣꯏꯌꯦ ꯏꯕꯣꯛꯊꯣꯛꯀꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯅꯣꯡꯃꯇ ꯅꯪꯕꯨ ꯑꯩꯅ ꯏꯕꯣꯛꯊꯣꯛꯀꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥꯈꯜꯗ ꯐꯥꯎꯕ ꯍꯦꯛ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ 이마기 아로이바 오이기고 타도이 숨네 깝네 깝나 마샤 타도이바 마타도 곤신 비드나 쳇나 나곤 비라며